Akaspani Imphal, Maibam Dwijamani na pau pazari, ahanbada maruiba pau. Leibaki atay mapam singda pangthok na bagum Manipur da su zategi isay bande mataram na sahi sami yangkay surapagi ningsing thoram ngasi pangthok le. Raijapal Ajoy Kumar Bhalan hairi leibak asina ing kumsa lising ni putareta Bexit Bharat o henabagi manglan mangphau na hanapa aikhoi punna wasak lominarasi. Hanagi Mukhyamantri Nongthomam Biren hairi Miyamgi lenga khaktana Miyamgi ihul khangna thabak tawba ngamgani. Pradhan Mantri Narendra Modi hairi Bande Mataram asi sumnagi isai amakhak natte masidi sakti manglan amasung warep lawba ngamnabagi mantra amani. Amasung Housing and Urban Affairs Mantri Manohar Lal hairi Metro Connectivity ki lamda Bharat asi malemgi ahum suba mafam kanba ngamle. Leibaki atay mafam singda pangthok na bagum Manipur da su zategi isay bande mataram na sahi sami yangkay surapagi ningsing thoram Rajya Sarkar ni sinduna Imphal ki Palace compound leba Manipur State Film Development Society ki Palace auditorium da pangthokhi. Thoramadu da wangang bada Rajapal Ajoy Kumar Bhalan hai Marai bak ningba masung Aiba Bankim Chandra Chatterjee na ing kumsa lising masanipan humbudra mangati iramba zategi isay asi isam samba isay nate leibak ningbagi ihul ningthine piba ngamba isay ni isay asina leibak asige ningtam ihuda asoba thawna ama piba ngamkhi leibak ki miyamda leibak nungsibagi wakhalon pu anduna miyambu mikap thoanki leibak asina ing kumsa lising masamapan yangkhaida isay asibu zategi isay oina sakhangki. Rajapal na hai isay asigi sahi sami yangkay suraklaba matam asi phawba leibaki miyamna dharma amadi lol ki khenabalitana amata oina punsinhan bangamli miyamgi puningda apunbagi saktam ngakpa santi amadi sakhot lambida puraknabagi damak isay asina piribu wakalon ikai khumna pham thoi masina leibak asibu sakhotpa amadi nungai yaifaba purakpa ngamgani magna hai Manipuri singi marai bak ningba musung tathokpagi wakalon kayada bande mataramgi mami sauna tari leibak asigi nagari khudingmakta bande matarambu isam sambe isai oina lobagi mahuta leibak kidamak tathokpaga loinana ing kumja lising ani nifu tareta leibak asina Bexit Bharat ki manglan ama mangliba si mangphau na hanaba wasak luminal si haina Rajapal na apil tauri. The 150th anniversary of Vande Mataram, of our national song. It's indeed a matter of great honor and privilege for me to speak in front of this gathering on this historic occasion. Composed by great patriot, novelist and poet Bankim Chandra Chatterjee in 1875. We have seen the movie, the film and everything, and we heard our Honorable Prime Minister. After independence, the Constituent Assembly of India on January 24, 1950 adopted this song, Vande Mataram, and it's recognized its unmatched contribution in shaping the soul of our nation. Bande Mataram ki sahi sami yangkay surapagi kuman thoram BJP Manipur Pradesh na sinduna Imphal ki nita ipar sudekta leipa thambal sanglen da pangthokhi. Thoramadu da saru yakhiba Rajya Sabha ki MP ningthawli semba sana jawban hai Bande Mataram na sahi sami yangkay surapagi sahi ama sumna pangthokadaba thoram da saru yaba phangbada thamoida nungaiba poi. Social media da thagalakpa warol amada leisem basana jawban hai Bankim Chandra Chatterjee ne iramba Bande Matarambu Pradhan Mantri Narendra Modi gi milyang makhada leibak asigi miyamna sahi ama sumna thoram pangthokani isai asina leibak asigi ningtam ihuda asoba inot pikhi isai asi sumnagi leibak ningbe isai oiba khak natana apunbagi saktam sagatpa kathokpa saukthokchana pham oiba amadi apunba Bharat ki khonjel amasu oiri. Thoramadu BJP Manipur Pradesh ki President A. Sarda Devi Hanagi Mukhyamantri Nongthomam Biren Singamadi Dolgi Karyakarta Singh Saruyakhi. Thoramasi Zilla ki District Headquarters Singh da Pangthok nakhi. Jiribam Zilla da Pangthok Thoramda Kendra ki Women and Child Development ki Rajya Mantri Sabitri Thakur Saruyakhi. Zilla adugi Lalpani High School da Pangthok Thoramadu da Saruyaraduna Mantri Nahai Mai Masing Tambada Akaknapa Sahi Leite. Tamba haibasiti loiba naide maroina khunai ama sakhotpada nupi sing mai masing haiba haibasi yamna magtangai phade Srimati Sabitri Thakur numit nini ki khongsatangarang Jiribam Jila da thungkibani. Bande Mataram ki sahi sa mangkay suba thoram ngasi Kaksing Bisnupur None Sandel Ukhrul Kangpokpi Surasanpur amasung Tamenglong Jila da su pangthokhi.
National Institute of Technology NIT Manipur su zati gi isai bande mataram gi sahi samya ki sorak pathoram pangtokhi thormaduda NIT Manipur gi registrar Professor K H Tomba Director in Search Professor K H Manglem yauna miyoi kya saruk yakhi paugi marak thanna atenba break ama Apomba khudingma cancer nate tawigumbasung chin lei yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu breast intestine lungs gallbladder colon angang khaugi cancer na chingba layeng liba surgical oncology leiraba NABH phanglaba AOI Babina Specialty Hospital asida CMHT PMJAY health card amasung government employee singi su khudong chaba pizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta tanabiu tabiriba pawasi Akas Bani Imphal tagini BJP lusingba masung hanagi Mukhyamantri Nongthomen Biren hairi Manipur gi irang number moiduna tongan ba relief camp sing da leriba internally displaced persons IDP sing na khudong sa da kaya mayok nari ba haibasi aikhoi khuding mangna khangi masida lekai ki club sing meira pai bi sing amadi lup kaya na makhoi bu tengbang duna lagli Imphal gi thambal sanglen dang asi hotokhiba bande mataram gi sahi samya ke sorapagi thoram yawba lakpada paumi singda Sri Biren hai serau sugunu amasung torbungda yum chani yankhei saba loisin khre mamangi sarkar na IDP singda lupa lising amamam yanthokhi paka ge yum akai etoi thoki basing sana ba lupa lak tara semi paka gi na lupa lak manga amasung kasa yum singi oina lupa lak manga pikre IDP singna thengdari ba haksel ki khudong sa da ba kaya asi yanglaga raiji gi haksel directorate IDP singi haksel gi phibam yengsin na ba haijaki ba leire magna hai miyam na khanba lenga ka Rashtrapati Sasan ga khena ba kaya lei miyam na khudong sa da ba thorak pa matamda miyam gi lengak leiragadi khudak ta yengsin mangami adumoina mag Rashtrapati Sasan dadi sarkar gi phamnai ba sing yengsin ba oiba maramna thabak tapthaba thengnei Rashtrapati Sasan na su miyam gi yaipa thorang kaya honabadi adumang uri Manipur da sarkar ama semigi oithokpa leibra haina paumi singna hangba wahangi pakumda Sri Biren hai hadakta Nai Delhi da MLA kun manga chatuna lusingba kaya ga unakhi BJP gi North East in Search Sambit Patra MLA singna leiriba mafam da masal laktuna unakhi maduda MLA singna anoba sarkar ama athubata semanduna IDP singna thengdaliba khudong sadaba kaya ko na bu wafam pukatki Manipur da miyam gi lenga kama leitrabadi IDP singi samasya sing kon mangamloi haina MLA singna Sri Sambit Patra da paudong ki Sri Biren hai बस्ती का जो IDP का रिलीफ कैंप है उसका आसपास में जो नज़दीक वाला बस्ती जो है उसका क्लब सेक्रेटरी और ऑर्गेनाइजेशन सेक्रेटरी और मेरा भाभी लोग को हमने रिक्वेस्ट किया है कि ये लोग को ऐसा ही नहीं छोड़ना है सरकार से कुछ दे रहा हो ना दे रहा हो उसको हम लोग परवाह नहीं करना है क्योंकि सरकार का जो देना है उसको क्या प्रोसेस है डिटेल देखना पड़ेगा पहले तो देता था 1000 दिल्ली में रिसेंटली किया था हम 25 MLA गया था और उसमें हमने रिक्वेस्ट किया मणिपुर का पब्लिक का डिमांड है और अपने भी डिमांड है कि पॉपुलर मिनिस्ट्री रखिए और IDP वगैरह का फ्लड फेसिंग इसको हम लोग सॉल्व करना चाहता है और ये पॉपुलर मिनिस्ट्री नहीं आने से नहीं होगा Manipur State Commission for Women Asintuna Windows to Redressal of Offences Against Women Haibihiramda Nomagi Oiba Awareness Program ama ngasi pangthokre Thoramase Kangpo Pijalagi Waithau Siru Village da leiba Youth Community Hall da Women and Child Wing Tribal Youth Council Manipur ga khusamnaraga pangthokpani miyoi sa marom na saru yakiba thoramaduda nupi amasung nupi macha sing da chathaba hingsa gi thongdok sing karamna thengnagani amadi kanada wakat kani haibigi matangda akhang ai singna wangangki Thoramaduda Manipur State Commission for Women ki chairperson Thumlip Tening Pham Mon Sangamadi Commission asigi member sing Lauremam Dayabati Devi Sungong Sin Koirang amadi SK Sophia Moyon amasung W Phajatombi Devi saruyakhi Ising nungsit amadi akoibegi phibam honglakpa haiba wakhalonda khanani labagi mifam ama Imphal gi khumal lapakta leiba youth hostel da ngasi pangthokre Center for Research and Advocacy Manipur amadi United Voluntary Youth Council anina puna sinduna pangthoki bathoramaduda Raizagi Environment and Climate Change Directorate ki director Dr. T Brajakumar na ising nungsit amadi akoibegi phibam honglakpa na piri ba jaitheng haiba hiramda se pathoki Yankai Taruk Suba International Film Festival of India Lisingani Kun Manga da Saru Yanaba Manipuri film ani khalagle
Information amsung Broadcasting Mantraloyna Film Festival asida saru yanaba feature film kun manga amadi non feature film kun khangirpada Barun Thoksomgi documentary film Battlefield non feature section da amasung Dinesh Nauremgi oitharaina feature section da yaurkhibani. Imphal West ki Yurem Mamdaleba power grid ki 33 kV system ki switch gear semjin sajangadaba maramna tha asigi tara degi tara mari phawba shutdown tawgani maramaduna 33/11 kV sangai pro substation konba tera kwakaithel malom 33/11 kV Mongsangai substation konba Mongsangai Kaisamthong 33/11 kV Kawa substation konba Singsamai Kawa amadi 33/11 kV GIS substation konba Kanchipur amadi Kyamgai singma mafam singda hariba matam asida mai sang naina piba ngamloi haina Manipur State Power Company Limited ki cherola man hairi Akashbani Imphal degi pau tabiri. Pradhanmantri Narendra Modi hairi Bande Mataram asi sumnagi isai amakak natte masidi Shakti Manglan amasung warep loba ngamnabagi mantra amani. Nai Delhi ki Indira Gandhi Indoor Stadium da Bande Mataram gi sahi samya ke surpagi sahi masumna sathagataba thorum hautoladuna Pradhanmantri hai isai asina mari bag nungsibagi itil pibangami haukiba itihasbu isai asina ningsing hanbagaloina haujiki mirol amadi tungi mirolbu samnahanbagi pambai oiri masina Manglan keya mangphau nahanabagi asoba labi amasu piri thorumaduda Pradhanmantri na ningsing stam amasung selyak amasu puthokhi. Housing amasung Urban Affairs Mantri Manohar Lal hairi Metro Connectivity ki lamda Bharat asi malem gi ahum suba mafam kan mangamle Gurugram da gasi pangthokiba 39 suba Urban Mobility India Conference and Expo lisingani kon mga ke thorom da wangang mata mantri hai Bharat ki metro asi housing ti punna kilometer lising ma sa ma konsen mangamle magna hai housing metro gi damak lenung hurpi ki thabak ya sathari masi loisalabadi Bharat metro network da America gi ek mathang da ani suba mafam kan ba lebak oiragani housing sanabagi pau Heirangkhongjam Bhavan dagi. Kuntrani Pansuba N Hazari amasung Dr. N Tombi State Polo Tournament lising anikun gamangagi final match hayang Imphal gi polo ground da sanaragani. Manipur Horse Riding and Polo Association sinba tournament asigi loisinbagi thoramsu hayang pangthok lagani hairi. Indian hockey na chahi chama subagi kumon Manipur da sungasi Manipur hockey na sindu na pangthokre thoram asigi saruk ama oina Imphal East Zilagi Southeast Youth Organization ki turf ground Bisnupur Jilagi SLO ground amasung Imphal West Zilagi PWC ground da nupa amasung nupigi match amamam sanaki. Manipur University Sports Committee ki meeting makada Taubal College na sindu na college asida satharakiba oinam Ibeton Devi Memorial Manipur University Inter-College Volleyball Tournament nga si Luisan Kre. Team Taramatoy na saruk yado na sa Tarakiba Tournament adugi nupagi kang nupta Thambal Mari College oinam amasung nupigi kang nupta na United College Sandal na winner oiki. Polestar College Wabagay na sindu na sa Tariba Ayek Pang Pratap Singh Memorial Manipur University Inter-College Football Tournament ki nga si Sanakiba match amada Mayay Lambi College na Saraswati Institute of Management po Panjil Mari Sinoda Toiki. Atopa matching da Taubal College na Standard College Kongba po Panjil Ama Sinoda amasung Morang College na Yunako College po Panjil Mari Amada Toiki. Manipur Cricket Association na Bharat ki nupigi cricket team ki team manager laisang team Ronald Singh Butaram na okre. Handak ta pangthokiba ICC Women's Cricket World Cup lawrak kraba Bharat ki nupigi team ki cricket team manager Ronald Manipur Cricket Association ki secretary ki Thausup Puri. Tamenglong District Headquarters ta pangthokpa Amur Falcon 7-a-side men's and women's football tournament nga si Loisan Kre. Tournament asida nupagi Team Taramapan amasung nupigi Team Marina Sarukyaki Dizamni. Aroibada maroiba pawmuk. Leiba ke atay mapam singda pangthok na bagong Manipur da su zati ki isay Bande Mataram na sahi samayaki surupagi ningsing thoram ngasi pangthok li. Raizapal Ajoy Kumar Bhalan hairi. Leiba kasi na ing kumsa lising anini putareta Biksit Bharat ohinabagi manglan mangpaw na hanapa ay ko'y punna wasak luminarasi. Hanagi Mukhyamantri Nongthoma Biren hairi. Miyam ki lenga khaktana miyam ki ihul khangna thabak to bangam gani.
प्रधानमंत्री नरेंद्र मोदी ने हाइरी बंदे मातरम असी सुमनगी इसै अमखक नत्ते मसिदी शक्ति मंगलान अमसुंग वारेप लौबा ngamnabagi मंत्र अमनी अमसुंग हाउसिंग एंड अर्बन अफेयर्स मंत्री मनोहर लाल हाइरी मेट्रो कनेक्टिविटी की लमदा भारत असी मालेम की अहुमसुब मफम कनबा ngamle पाउ लोइजरे।